Loyalam E-PAO tabiriba khudimappu Hidram Susmitana numidangi pau pizari. Ukhrulda Lamgi Wahouda Chauna Unkhanarapagi Thodokta Nomai Kapnarakpadagi Meyoi ahum Sire. Ukhrulda Lamgi Wahouda Khul Anigi Marakta Chauna Unkhanaraktuna Khut Thoknabagi Thodokta Meyoi Micham Ani Amadi Taruk Suba MR gi personal ama yauna puna Meyoi ahum laikidre Asok Apan kaya yaukre hari. Thodok asigi matangda press na fangba paugi matung ina thodok asi ngasi ayok pung 9:30 tarakpa adwaida Gandhi Jayanti gi thoranga mari lenana Ukhrul town da leba Punjab National Bank ki area da hongbung thaisto student sing amadi khunja singa sengbagi thabak chataki adubo hariba mafam asi matam kaya gi mamangdagi yetna ba mafam ni haiduna Hunbul village ki khunja singna thoraktuna leptana haibadagi maike anigi marakta mukna ba horaki paw adu tabadagi Ukhur village amadi Assam Rifles ki maikadegi irang adu control tongna bohonaki adubo ayo pung 10:30 taba da Khut Thoknaba adu henjelapaga loinana maikai anida nomai kapna rakibani nomai kapna ba aduda Meyoi ahum lekidabani aduga kharana Asok Apan nangkibani Asok Pasing adu Ukhrul district hospital da bukhatuna laikanari loinana Asok Pamasing hengalapa yana leiri hari nakalamarom security force na tear gas amadi rubber bullet kaptuna miyam adubu tangkhaiduna irang adu laksina bohonaki amarom da Ukhrul district da Lamgi Wahoudagi thokleba thodok asi yenglaga district magistrate Ukhrulna pamdaba thodok sing makhatana thoktana balokhatpa checksing thorangi saruk ama oina ngasi ayok pung 9:30 gi curfew thamjinkibaga loinana district asida internet su khudaktagi ban tawkhre thodok asida hundungi oina Meyoi 33 rom soki aduga hunful unkhul gi oina 15 rom soki hari thodok asida laikhidraba Meyoi ahum adugi manungda Amadi masak maming khamba ngamkhre Meyoi adugi maming Lairaibung Awunthang Chahinifu Ukhruldagini Hari. Drone gi bomb thadaba kuki militant chamapan changlapagi wafam aranba ngaktani haina army chief na fongdorakli. Manipur gi thokliba irang asida drone gi bomb thadaduna attack tawba amasung kuki militant chamapan changlapagi wafam aranba ngaktani Myanmar gi irang asina santi leba India da chancellor pa habasi hauna sani khutlai paidana chancellor liba singda changjafam jinjak amadi mating piba tabani haina army chief general Dwivedi na fongdokre New Delhi da pangthokiba Joint Defense Dialogue Lisingani Kunmari da piba interview amada General Dwivedi na hai Manipur da tholiba irang asi tongan ba wari kaya sagat pagi walanfam ama oirakle State asi hauzik khara safare adubu unkhatnabadi lairi Center for Land Warfare Studies ka kusamnaraga Indian Army na sinduna pangthokiba program aduda General Dwivedi na hai Manipur da tholiba irang asi lisingani kulhumdoi gi me ahumda Anglo Kuki Centenary Gate mai thare haina tonga amadagi horakibani General Dwivedi na hai aihakna mafam aduda chatuna yenglubada hairiba gate adu mai tharamde haina chaba confirm tawki hairiba tonga sing asina irang asi horakibani haujikti karamna tangdu laitaba purakadagi haibagi tangkak aduni mahakna hai haukiba matamsing asida sagatpa wari singi lanfam oiduna lakli masina kanglup singi marakta khoirang koi saunaba helakpani haujikti fibam asi khara safare adubu unkhatnabadi lairi General Dwivedi na makhatana hai state asida thokleba irang asina yum kai thadoktuna lanjenaba IDP International Displaced Person gi masing asi lising yang humphudagi lising nifuda hantharakle masimak army na hotnabadagini Manipur da hauzik lut tawkiba khutlai singna mafam khudimakta sijinari maduda nupigi organization singna madubu ngakthoknaba thoklakli irang asi loishinabagi damak laibak asigi apunba thodang mathau tai haina Dwivedi na fongdokre state asida santi puraknabagi damak laukhat leiba thabak singi matangda paladuna mahakna hai Assam Rifles amasung army na punna kanglup chamaga kuntaruk deploy tawri army amasung Assam Rifles na miyamgi thajaba manghandana bahotnari masida matam khara changba habasi hauna sani Hauzik state asigi mafam kayadagi khutlai kaya laukhatpa ngamle army gi maikadigi state asida santi puraknabagi damak central administration amadi action servicemen sing seasonary General Dwivedi na hai aikhoigi maikadigi aranba wari singbun
sagatpa haibasi sab yaba ngamloi state asida drone bombing toba amasung kuki militant chamapan changlapagi wafam adu aranbani hairiba wafam sing asi ananba wari sagatpagi khudamni Myanmar da tangdu leitadaba thokpana India gi mangam khaida mi kaya changsilakpa asi thengnei adubu makhoi adu khutlai paidaba ngaktani Myanmar dagi changsilakleba sing asida leifam piba chinjak piba mateng pangbiba haibasi refugee amada tawfam thokpani aikhoina ngamliba makhai tawgani haina Army Chief General Deputy na phongdokhe Nongnu semkiba districtorate hanagi fibamda hanjilhanaba UNC na kaukiba total shutdown handoknaba government na khanghankhre Haukiba chahi lisengani ga tratruk ki December ni panda Chief Minister o ibobina luchingba Congress sarkar leringai matamda nongna districtorate semkiba adu hanagi fibamda lehengadabani haina UNC na October 3 gi nongyaidagi kaukiba pungnifuni pangi total shutdown handoknaba state government ki maikedagi aiba cherol thaduna khanghankhre Loinana hiram asigi matangda matam khara labluraba transpartite tok makhatana chathanaba central government amasung state government anina ayaba phongdokre Manipur Sarkar gi Home Commissioner Secretary AK Asok Kumar UNC gi President Tathakiba Cherol Amada Haribadi Central Government ki maikaidagi matam khara labluraba tripartite talk adu makhatana chathaba yare Loinana tripartite talk asigidama UN gi Home Ministry gi Advisor North East AK Mishra Bun Ministry of Home Affairs ki mihut oina hablei Tripartite talk asi Central Government Manipur Government amasung UNC gi marakta chathagadabani maram aduna State Government amasung Central Government na lokhalaliba khongthang asi yenglaga October 3 dagi total shutdown gi khongjang changsingani haina tawribasi handokpiyu haibigi warol sing yauri adumakpu hiram asigi matangda UNC gi maikedigi hauzik fawa positive response amata lakpa leitri Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Manipur gi hingsa numit chonga surakpagi mayokta Geneva da khongjang changsingkhre Manipur de inkumja lising ani kulhumdagi me ahumdagi lepa laitana changsila leba khongjang numit chonga susilapaga loinana Europe ta leba maitai diaspora singna India gi awang nongpok lamdamgi activist singa pullaga Geneva da leba United Nation gi office mamangda khongjang changsinduna Manipur da thokliba thodok sing malemgi miyamda khanghanaba hotnakhre khongjang asi UN Human Rights Council gi yangkaitaret suba session ga chusina changsin khiba khongjangni khongjang asina India government amasung malemgi miyamda Manipur gi wathok noma gi chauthoraliba asigi mayokta Manipur da mahausa gi fibam hanjin halu haiba demand tawduna khongjang asi changsin khibani Manipur gi wathok asida Meyoi chani ga kontra gi mathakta si khibaga loinana Meyoi lising humpuromna mayu maikai thadokduna lanjena khre Geneva gi khongjan aduda wangangladuna International Peace and Social Advancement IPSA gi President Khuraizam Athoba Singna Myanmar dagi kuki chin mitop sing Manipur da ain kaina changsilakpana state asida hozik thokliba watok asiga mari leinaba mari sing putoktuna wangangki World Media Council gi taruk suba mupok nomit pangthokre Ngarang October gi tang amada India gi tongan by state unit singda WMC gi taruk suba lingkhat khibagi thoram pangthokhi virtual aba thoram amasu Manipur Delhi Assam Tripura Nagaland amadi Bangalore yauna tongan by state unit sing pulaga pangthokhi achamba thoram aduda WMC gi chairman Hagruzam Navasyam gi warolda Southeast Asia yauna world gi tongan mamafamda joina khundariba maitai sing thamoi gi oiba mari thamnarakanda amaga pau faunaduna Amadi mateng pangminaduna amata oina punsinabagi pandamda WMC semkibagi marik chumba wafam thamki Missing yamjadraba maitai sing mut khidanaba masigi cultural socio-economic linguistic ethical rights sing mi amaga gi khenaba thamdana makhoibu protect promote amadi preserve tawduna thamnaba WMC gi wakhalunda hotnaduna lakli adubu constitutional protection yaudana di ngamloidabana maitai kanjanaba ST chanba khaktana atopa pambai leiroi khanbadagi ngasi fawa ST gi khongjang changsanduna lakli adubu lengak na ngasi fawa nathaiduna thambiri 1970 da maitai ki population 60% oiringaida SC amadi general na assembly seat humpu gi manungda nifu fanglabasu ngasidi maitai gi masing 44% hantarabanina
2026 ki delimitation lakpada di general seat ngasi di 30 dagi hena fangloidabagi chingnaba leire maram aduna Tripurada Tripuri singna 60 seat ki manungda 20 seat ta hanthaduna minority tabugum tadringeida 2026 ki mamangda maitebu ST list chanaba khongjang lenga ki mathakta lepa leitana changsan gadabani haiba akanba wafam thamki Manipur pukning wakhal gi laina nabagi changchamagi manungda kun yoksilakle haina MCPCR na fongdorakli Lebak asigi oina mi chamagi manungda mi tara pukning wakhal anaba leibada Manipur na mi chamagi manungda kun yoksilakle haina Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar na nungnangwa fongdokre Wafam asi JJA ki makhada state asigi apunba Child Career Institute yangkai manga romda leiriba angang lising ani romda pukning wakhal amadi wakhal gi anaba lakpada karamna thingnagani haibagi matangda MCPCR NCPCR amadi Karmyogi Multipurpose Cooperative Society Limited kapuna khutsamnaduna state ki thakta Manipur Press Club ta pangthokiba nongmagi oina khana neinabagi thoramda fongdokhibani Thorom aduda chairperson Kaisam Pradeep Kumar na makata na hai COVID-19 laichat thingna khraba matung hojik tha tara taruk hena chatharakliba irang asigi chaithengna amuk Manipur gi miyam ase mapukning wakhal gi oiba anaba mayok na hanabagi achoba maram ama oiri mi nipan khudingi mi amamam wakhal gi anaba leiduna kiningai oiraba fibam asigi marakta CCI da leiriba angang sing asigi pukning wakhal leitana thamnaba hotnaba changi angang khudingmak kaidawnungda chap manana leiroidabani Angang singi oina individual career planning lokatuna chap chaba counseling khudong chaba lehalaba matamdada pukning amadi wakhal gi anaba singdagi kanba ngamgani anaba asigi mari leinana angang singi oiba chap chaba policy program leiba ngamlaba matamda angang singi pukning wakhal ningthina yengsinbiduna tungda mating leiba khunai ama semba ngamgani haina su mahakna makhata na fongdokhi Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Ngasi chathakiba pungni funipan gi general strike na Manipur gi mafam ayamba mahausa gi fibamda chauna akaiba pikre Kuki narco terrorist singna fajingkiba angang ani thado u haina JAC na Thobal district ngarang October gitang amada kaukiba pungni funi pangi general strike na lengak amadi central government na thausadaba fibamda leisinbadagi ngasi October gitang ani da Manipur pumbagi oina pungni funi pangi general strike asi makhata na amuk samthakibani ngasi kaukiba general strike asida mafam da leiba nupi lup kayana khoisauna duna lambi thingba dukan sing thonglonba amadi Hojik paliba lengak asibu yaningdaba khonangna chingba lakhi Kakching district ki manung channel leiriba sugunu kendra ki mafum ayambada su yamlaba miyamna ban asibu saugatuna gari sing thingba dukar sing tholonba kaya tawduna khungjang asibu saugatki adubu pamdaba thodok thopagi paudi lekhide hari akogi sugunu 129 khoi wat number 9 wangpopi hariba jaga dune ado che akoi angang ani phagi basigi maramda ngasigi panchoga pasida akoi ima iben saruk yanjari angang ani phagi base tasena yam nungaite akoi da thokpaga chap mane aduna akoi gi angang ani phagi base chanbiduna thadok piu haibe che sarkar gi maikaida akoi apel tongjari mathong tongdraba DJP mathong tongdraba DJP micham phaba micham phaba 미점 하파 미점 파바 마탕 동들어봐 DJP Center na Manipur gi ichawgi lupa crore yangkai kaithorakre Central government na akanba ichawgi awaba mayok nakiba Gujarat Manipur amasung Tripura state ki damak tengmang pinaba lupa crore chatruka humdramanga state disaster response fund gi kaithokre masigi manungda Manipur gi oina lupa crore yangkai yaure Senfam asin National Disaster Response Fund gi state singi mateng oina ba kaitharakibani relief ki senfam ase Gujarat ki oina lupa crore chatru Manipur gi crore yangkai amadi Tripura gi crore kolmangani makhata na inter magistral central team ama state ahum aside ichawna kaya yamna amang ata thokhan kibage habadu yengsilagani Atopa team amana Bihar amasung State Bengal da handakta ichawgi awaba mayokna kiba aduda amang ata thokiba sing yengsingani handaki nongju thamatamda Assam Mizoram amadi Andhra Pradesh na chingba state singda chawna amang ata thoki Hairiba amang ata nangkiba sing asi mateng oinaba central government na lupa crore lising mapan nifumari 10 mek hum
humdra haina kaithokre madugi mathakta ehemba lupa crore lising mariga chonga kunipan 10.34 amasu National Disaster Relief Fund gi state tarataruki oina kaithokre hari Prime Minister Narendra Modi Amadi Union Home Minister Amit Shah anigi luching makhada lebak asigi ising ichaugi awaba Mayok Nariba Stasing the Logistic Oiba Mateng National Disaster Response Force Team gi Amade Lanmi Singi Mateng Fanghanduna Awaba Taraba Sing Mateng Pangduna Lakli Hairebe Ising Ichaugi Asida Amang Ata Thokiba Singi Center na Selgi Oina Mateng Kaya Yamna Piba Haiba Adu Center Inter Magistral Team Amane Yung Silaba Matung Lep Thoklaga Stasing the Tembangi Senfam Sing Pibagi Tabak Sing Tauri Hari Panchayat Muthatnaba government na hotnaribasi tawbiganu haina fongdorakle Taruk suba panchayat ki election ase chahi asege September tha phawagi manungda pangthoklagani haina Manipur Legislative Assembly gi budget session da thamkiba wafam adu thabakta onthokpiyo ngamloidaba thabakta lengak asina ngaiha ki oiba assembly mifam da pakum piba yana batang khallaga panchayat muthatnaba hotnaribasi ase tawbiganu haina panchayati ras institution gi Punsinduna semkiba ad hoc committee gi maikete gi fongdorakle Ngashi Manipur Press Club ki Kobru Hall da pangthokiba paugi mifam amada ad hoc committee Thobal district ki convener Fairoizam Haramani na hai hauze panchayat ki mifal pangthoktana lairakliba asi chahi ani sujilakle state cabinet ki mifam na ahumlak warep laukraba amadi assembly mifam da thamkiba wafam amabu iralaina na thaiba habasi lengak ama oibegi achumba khongthang natte Aroibada maru oiba pau amuka hana pijari Ngasi Zathakiba Pungni Funi Pangi General Strike na Manipur gi mafam ayamba mahosagi fibam da chauna akaiba pikre Center na Manipur gi ichaugi lupa crore yankai kaithokre Nongna semkiba district taret hanagi fibam da hanjil hana ba UN sina kaukiba total shutdown handokna ba government na khanghan kre Drone gi bomb thadaba kuki militant chama panchangla pagi wafam aranba ngaktani haina army chief na fongdorangli matanga sida nomidangi pau piba loizare loyalam E-PAO tabiri ba khudingmapu amuka hana khurumjari